ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛ ꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯨ ꯌꯥꯝꯅ ꯉꯥꯎꯕ ꯊꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨ ꯉꯥꯎꯕ ꯊꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯐꯖꯇꯣꯟꯅ ꯑꯃꯨꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯀꯦꯗ ꯁꯦꯝꯂꯒ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯃꯆꯥ ꯑꯍꯨꯝꯗꯨꯗꯤ ꯅꯤꯡꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ, "ꯏꯆꯦ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯨꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯣꯡꯉꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯇꯥꯕ ꯐꯥꯎꯕꯁꯦ ꯑꯃꯅ ꯌꯨꯗ ꯑꯃꯅ ꯃꯀꯦ ꯁꯦꯝꯂꯒ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯅꯒ ꯑꯝꯇ ꯌꯦꯡꯁꯤꯟꯗꯦ." ꯊꯥꯖꯅ, "ꯑꯇꯣꯝꯕꯤ, ꯅꯈꯣꯏ ꯂꯥꯏꯕꯛꯇ ꯅꯣꯡꯗꯝꯕꯅ ꯑꯁꯨꯝ ꯊꯣꯛ ꯍꯥꯏꯅ ꯇꯝꯂꯝꯕꯅꯦꯅ ꯈꯟꯗꯣꯛꯑꯁꯤ꯫ ꯏꯆꯦ, ꯏꯆꯦꯒꯩꯒꯕꯨꯗꯤ ꯍꯥꯏꯅ ꯅꯨꯄꯤꯅꯤꯅ ꯐꯔꯦ. ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯤ ꯅꯨꯄꯥꯅꯤ, ꯃꯥꯕꯨꯗꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯕ ꯌꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯝꯕꯗꯨ ꯌꯨ ꯇꯞ ꯇꯥꯅ ꯊꯛꯆꯤꯜꯂꯒ ꯂꯥꯎꯈꯣꯡ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯑꯩꯕꯨ ꯀꯂꯩ ꯊꯛꯄ, ꯐꯅꯦꯛ ꯃꯟꯅ ꯆꯥꯛꯅꯝ ꯅꯝꯂꯒ ꯊꯛꯄ ꯒꯥꯏꯅ, ꯃꯣꯏꯗꯤ ꯃꯃꯥꯒꯤ ꯐꯅꯦꯛꯅ ꯌꯣꯝꯂꯒ ꯆꯥꯎꯔꯛꯇꯕꯗꯧꯅ. ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯑꯩꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯊꯛꯀꯅꯤ, ꯅꯊꯧ ꯅꯠꯇꯦ." ꯊꯥꯖꯅ, "ꯕꯥꯕꯥ, ꯀꯅꯥꯒ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯑꯃꯨꯛ ꯂꯥꯎꯈꯣꯡꯗꯨꯅ ꯇꯧꯔ ꯆꯪꯉꯛꯏꯁꯤꯕꯣ?" "ꯏꯆꯥ ꯊꯣꯏꯕꯤ, ꯑꯋꯥꯡꯒꯤ ꯆꯦꯡꯐꯝ ꯆꯥꯗꯅ ꯁꯦꯔꯥꯛꯇ ꯆꯦꯟꯕ ꯈꯤꯡꯕꯗꯣ ꯈꯪꯉꯤꯗꯅ. ꯃꯥꯅ ꯑꯩꯕꯨ ꯌꯨ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯂꯛꯅꯔꯛꯂꯤꯕꯅꯤ. ꯑꯗꯨꯒꯤ ꯏꯄꯥꯅꯅꯦ ꯉꯥꯡꯊꯠꯂꯝꯕꯅꯤ." "ꯕꯥꯕꯥ, ꯈꯔ ꯉꯥꯡꯂꯗꯤ ꯌꯥꯔꯤ, ꯏꯃꯨꯡꯗ ꯄꯣꯊꯥꯕꯤꯔꯨꯔꯣ." "ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯗꯤ ꯏꯄꯥ ꯄꯣꯊꯥꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯨ ꯉꯥꯎꯔꯤ ꯍꯥꯏꯔꯪ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤꯗꯤ ꯁꯥꯎꯅ ꯃꯄꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯥꯖꯅ, "ꯑꯇꯣꯝꯕꯤ, ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯅ ꯌꯦꯡꯂꯤꯗꯨꯅ? ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯦ ꯄꯤꯔꯨꯛꯁꯤꯗꯨꯝꯅꯦ ꯃꯟꯁꯤꯁꯦ." "ꯍꯣꯏ ꯏꯆꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯄꯤꯔꯨꯛ ꯃꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯖꯇꯣꯟꯁꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯗ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯍꯩꯊꯣꯏꯕꯤ, ꯍꯣꯔꯦꯟꯒꯤ ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯕ ꯇꯥꯔꯦ?" ꯊꯥꯖꯅ, "ꯏꯃꯥ, ꯄꯤꯔꯨꯛ ꯈꯔ ꯃꯜꯂꯤ, ꯑꯁꯤ ꯀꯥꯡꯁꯨ ꯇꯧꯔꯁꯤ." "ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ, ꯆꯥꯅꯤꯡꯗꯕꯅꯁꯨ ꯂꯣꯏꯔꯕꯅꯤ. ꯐꯔꯦ, ꯅꯈꯣꯏꯒꯤ ꯅꯄꯥ ꯌꯨ ꯉꯥꯎꯕꯗꯨꯗꯤ ꯍꯟꯖꯤꯜꯂꯛꯂꯕ꯭ꯔꯥ?" "ꯍꯟꯖꯤꯜꯂꯛꯂꯕꯅꯤ, ꯀꯥꯗ ꯂꯩꯔꯝꯃꯤ." ꯐꯖꯇꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯥꯎꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ, "ꯄꯦꯜꯂꯕꯅꯤ, ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯃꯨꯛ ꯂꯥꯎꯅꯕ ꯍꯧꯔꯛꯂꯦ. ꯅꯣꯡꯃꯇ ꯏꯪꯅ ꯂꯩꯕ ꯍꯥꯏꯗꯣ ꯐꯪꯂꯔꯣꯏꯗꯕꯅꯤ." "ꯅꯥꯎ, ꯀꯔꯤꯒꯤꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ." "ꯏꯆꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯆꯦꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯅꯥꯎꯒꯤ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯋꯥꯕ ꯃꯇꯧ ꯎꯠꯂꯕꯗꯤ ꯃꯅꯥꯎꯅ ꯍꯦꯟꯅ ꯋꯥꯈꯤꯅꯤ ꯈꯟꯅ ꯑꯋꯥꯕꯗꯨ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯧꯄꯥ ꯅꯨꯄꯥ ꯊꯥꯅꯤꯜꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ, "ꯆꯦ, ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯄ ꯃꯀꯦ ꯁꯦꯝꯕꯤꯗꯣ ꯃꯣꯏ ꯑꯅꯤ ꯂꯥꯎꯅꯕ ꯍꯧꯔꯕꯣ?" ꯊꯥꯖꯅ, "ꯑꯇꯣꯝꯕ, ꯏꯃꯥ ꯄꯥꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ." ꯑꯌꯤꯡꯕꯤꯅ, "ꯑꯉꯥꯡ ꯅꯥꯏꯁꯦ ꯍꯥꯏꯕ ꯍꯥꯏꯃꯟꯗꯦ, ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯍꯥꯏꯕꯅꯤ. ꯅꯪꯁꯨ ꯑꯉꯥꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯃꯅꯥꯎꯅꯨꯄꯤꯒ ꯃꯧꯄꯥ ꯅꯨꯄꯥꯒꯗꯨ ꯃꯃꯥꯒ ꯃꯄꯥꯒꯁꯤ ꯃꯤꯅ ꯎꯕ ꯂꯥꯏꯅꯤ, ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯇꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥꯗꯨ ꯁꯦꯡꯗꯣꯛꯄ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅ, "ꯑꯩꯅ ꯋꯥ ꯍꯥꯏꯔꯒ ꯇꯥꯁꯤꯟꯗꯕꯤꯒ ꯇꯧꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯃꯅꯥꯗꯨ ꯂꯩꯔꯝꯃꯤ꯫ "ꯏꯆꯦꯅ ꯍꯥꯏꯕ, ꯏꯆꯦꯅ ꯍꯥꯏꯕ ꯇꯥꯔꯒꯦ." "ꯅꯈꯣꯏꯅꯤꯁꯦ ꯍꯥꯏꯕ ꯌꯥꯝ ꯏꯟꯗ꯭ꯔꯕꯅꯤ. ꯑꯩ ꯁꯥꯎꯔꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯄꯤꯔꯨꯛ ꯑꯃꯟꯕꯗꯨ ꯄꯣꯂꯥꯡꯗ ꯍꯥꯞꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯦꯅ ꯁꯥꯎꯔꯒ ꯆꯪꯈꯤꯕꯗꯨ ꯎꯔꯒ ꯃꯆꯤ ꯃꯧꯄꯥ ꯑꯅꯤꯗꯨ ꯃꯆꯤꯟ ꯃꯦꯜꯂꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯝꯕ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯃꯆꯤꯟ ꯁꯦꯡꯉꯤ ꯈꯪꯗꯦ ꯁꯦꯡꯗꯤ ꯈꯪꯗꯦ ꯌꯨ ꯊꯛꯄ ꯆꯠꯅꯕ ꯁꯦꯜ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯐꯈꯥ ꯂꯨꯈꯥꯁꯦ ꯎꯁꯦꯛ ꯐꯥꯛꯂꯤꯕꯁꯤꯕꯣ?" "ꯁꯦꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ." "ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯂꯩꯗꯧꯔꯤꯕꯁꯤꯕꯣ? ꯊꯕꯛꯇꯤ ꯁꯨꯛꯁꯨ ꯁꯨꯗꯅ ꯁꯦꯜꯕꯨ
ꯂꯥꯏꯅ ꯑꯇꯤꯌꯥꯗꯒꯤ ꯄꯨꯄꯨꯞ ꯂꯥꯎꯅ ꯊꯥꯗꯔꯛꯄꯗꯧꯅ ꯁꯦꯜꯁꯤꯕꯨ ꯃꯊꯟꯇ ꯂꯩꯒꯗ꯭ꯔꯣ? ꯊꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈ꯭ꯔꯕꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯖꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯖꯅ "ꯏꯃꯥ, ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯆꯦꯡ ꯑꯝꯇ ꯂꯩꯇꯦ." "ꯂꯩꯇ꯭ꯔꯕꯗꯤ ꯇꯣꯛꯂꯦ, ꯊꯣꯡꯉꯅꯨ. ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯆꯦꯡꯗꯣ ꯄꯤꯌꯨ ꯍꯥꯏꯕꯅꯣ?" ꯊꯥꯖ ꯃꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯖꯇꯣꯟꯗꯤ ꯉꯥꯡꯗꯅ ꯃꯀꯦ ꯁꯦꯝꯂꯝꯃꯤ꯫ "ꯅꯗꯣꯝꯆꯥꯅ ꯑꯩ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯏ. ꯑꯗꯨꯅ ꯃꯈꯣꯏꯗ ꯆꯠꯂꯨꯕ ꯇꯥꯔꯦ. ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤ ꯃꯈꯣꯏꯗ ꯑꯍꯤꯡ ꯂꯦꯛꯂꯛꯀꯅꯤ. ꯑꯉꯥꯡꯁꯤꯡꯁꯤꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ "ꯏꯃꯥ, ꯅꯪꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥꯅꯤꯀꯣ? ꯏꯄꯥꯁꯤꯅ ꯌꯨ ꯉꯥꯎꯕ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯁꯨ ꯏꯃꯥ ꯅꯪꯅꯗꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯁꯨ ꯈꯜꯂꯗꯤ ꯈꯔꯗꯁꯨ ꯐꯗꯧꯅꯤ." ꯑꯁꯤ ꯈꯟꯅ ꯊꯥꯖꯗꯨ ꯎꯌꯨꯡ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ "ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ?" "ꯅꯥꯎ, ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯨ ꯃꯅꯥꯎꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯂꯩꯇꯕꯗꯨꯅ ꯊꯥꯖꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯊꯪꯅꯕ ꯀꯅꯥꯗꯁꯨ ꯍꯪꯂꯨꯕꯗ ꯄꯤꯅꯤꯡꯂꯣꯏ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯝꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯥꯖꯅ꯫ "ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯊꯥꯖꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯊꯥꯖ, ꯅꯪ ꯑꯣꯏꯔꯦ? ꯑꯩꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯅꯪ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯕꯗꯨꯕꯣ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ?" "ꯏꯅꯦ, ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯕ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ. ꯏꯅꯦ ꯍꯣꯏꯒꯤ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯂꯩꯔꯗꯤ ꯊꯕꯛꯇꯣ ꯁꯨꯖꯔꯒꯦ, ꯆꯦꯡꯈꯤꯗ ꯄꯤꯕꯤꯌꯨꯕ." ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯇꯞꯅ "ꯃꯈꯣꯏꯒꯤ ꯐꯤ ꯁꯨꯗꯧꯕ ꯈꯔ ꯂꯩ, ꯃꯗꯨ ꯁꯨꯔꯣ, ꯑꯗꯨꯒ ꯆꯦꯡ ꯄꯤꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯊꯥꯖꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤꯅ ꯐꯤ ꯑꯔꯩꯕ ꯑꯃꯣꯠꯄ ꯃꯈꯩ ꯁꯨ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯐꯤ ꯃꯌꯥꯝ ꯑꯗꯨ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯨ ꯑꯌꯨꯛꯀꯤ ꯁꯥꯖꯦꯜ ꯁꯥꯟꯅꯔꯨꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ "ꯏꯆꯦꯍꯜ, ꯆꯦꯌꯥꯏ." ꯊꯥꯅꯤꯜꯅ ꯀꯣꯏꯀꯧ ꯀꯧꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯑꯌꯤꯡꯕꯤꯗꯨ ꯁꯥꯎꯔꯞ ꯇꯧꯅ ꯊꯣꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯍꯟꯖꯤꯜꯂꯛꯄꯒ ꯑꯃꯨꯛ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯕ꯭ꯔꯣ? ꯑꯇꯩꯗꯩꯗꯤ ꯀꯔꯥꯏ ꯆꯠꯅꯈ꯭ꯔꯒꯦ?" "ꯄꯥꯕꯅ ꯌꯨ ꯊꯛꯄ ꯏꯃꯥꯁꯨ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤ. ꯏꯆꯦꯅ ꯉꯁꯥꯏ ꯍꯥꯏꯕꯅꯤ. ꯏꯆꯦꯗꯤ ꯀꯔꯝ ꯆꯠꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯗꯨ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯪꯒꯣꯜ ꯗꯥꯏꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯁꯥꯖꯦꯜ ꯁꯥꯟꯅꯔꯨꯕꯒ ꯀꯩꯒ ꯏꯇꯨꯛ ꯇꯨꯛꯊꯔꯝꯃꯤ꯫ "ꯆꯤꯌꯥꯏ, ꯑꯩꯈꯣꯏ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ?" "ꯏꯟꯁꯥꯡꯗꯤ ꯍꯥꯏꯔꯨꯅꯨ, ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡꯕꯨ ꯂꯩꯇꯦ." ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤꯅ ꯏꯃꯨꯡꯗꯒꯤ ꯃꯧꯄꯥ ꯇꯥꯅꯕ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜꯗꯤ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯉꯁꯤꯗꯤ ꯏꯁꯤꯡ ꯊꯛꯂꯒ ꯂꯦꯟꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯆꯦ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯐꯤ ꯃꯌꯥꯝꯗꯨ ꯁꯨꯕ ꯂꯣꯏꯔꯒ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒ ꯊꯣꯡꯕ ꯀꯣꯟꯅꯗꯧꯕ ꯆꯦꯡ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ "ꯆꯦ, ꯅꯪ ꯉꯁꯥꯏꯈꯩ ꯀꯥꯏ ꯆꯠꯂꯨꯒꯦ? ꯁꯤꯅ ꯀꯥꯏꯗꯩ ꯆꯦꯡꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯃꯆꯦꯅ ꯆꯦꯡ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕꯞ ꯊꯣꯔꯛꯇꯨꯅ ꯃꯧꯄꯥꯅ ꯍꯪꯂꯤꯕꯗꯨꯗ ꯃꯆꯦꯗ ꯃꯥꯁꯨ ꯆꯦꯡꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯊꯥꯖ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗ ꯃꯈꯣꯏ ꯑꯅꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯈꯨꯔꯥ ꯇꯣꯝꯆꯥ ꯍꯣꯏꯗꯒꯤꯅꯤ, ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯂꯁꯤ, ꯆꯥꯛ ꯊꯦꯡꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜꯒ ꯑꯌꯤꯡꯕꯤꯒꯗꯤ ꯃꯆꯦꯅ ꯆꯪꯈꯤꯕꯗꯨꯗ ꯄꯦꯟꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ "ꯑꯇꯣꯝꯕ, ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅꯤꯁꯨ ꯏꯃꯨꯡ ꯆꯪꯉꯁꯤ." ꯊꯥꯅꯤꯜꯅ "ꯆꯤꯌꯥꯏ, ꯆꯤꯆꯧꯕꯤꯁꯦ ꯃꯅꯥꯎ ꯑꯩꯈꯣꯏꯅꯤꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯁꯤꯅ ꯁꯨꯛ ꯐꯠꯇ꯭ꯔꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ. ꯑꯩ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯁꯤꯗ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯔ ꯍꯥꯏꯅ ꯐꯥꯎꯕ ꯑꯩꯗꯤ ꯈꯜꯂꯕꯅꯤ." "ꯑꯇꯣꯝꯕ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯗꯤ ꯏꯆꯦꯒꯩꯒꯗꯤ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯍꯤꯡꯅꯤ? ꯂꯥꯎ, ꯏꯃꯨꯡꯗ ꯆꯪꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯊꯥꯅꯤꯜꯕꯨ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯥꯖ ꯍꯣꯏꯗꯤ ꯃꯃꯥꯅ ꯑꯍꯤꯡ ꯍꯜꯂꯛꯇꯕꯗꯨ ꯃꯗꯣꯝꯆꯥꯒꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯐꯖꯇꯣꯟꯅ ꯆꯠꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯃꯤ꯫
ꯃꯍꯥꯛꯇꯤ ꯁꯣꯝꯗ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯉꯔꯥꯡꯗꯨ ꯆꯦꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯊꯣꯝꯕꯗ ꯐꯖꯇꯣꯟꯅ ꯅꯨꯄꯥꯗꯨꯒ ꯆꯠꯈꯤꯕꯗꯨ ꯎꯍꯧꯕ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯃꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯝꯕꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯃꯌꯨꯝꯗ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯦꯡꯕꯤ ꯃꯄꯥꯅ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯂꯥꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯕꯥꯕꯥ, ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯌꯨ ꯇꯞꯇꯥ ꯃꯈꯩ ꯊꯛꯂꯒ ꯂꯥꯛꯑꯕ? ꯏꯃꯥ ꯆꯥꯕꯤ, ꯅꯪꯁꯨ ꯅꯃꯥ ꯂꯝꯆꯠ ꯅꯥꯏꯗꯕꯤꯗꯣ ꯂꯧꯗꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯦꯅꯦ ꯑꯩꯉꯣꯟꯗ, ꯑꯋꯣꯠ ꯑꯄꯥ ꯁꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯈꯩ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯅ ꯆꯪꯁꯤꯜꯂꯒ ꯃꯄꯥꯕꯨꯡꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯥꯏꯅ ꯊꯣꯝꯕ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯏꯪꯅ ꯋꯥ ꯍꯥꯏꯔꯕꯗꯤ ꯁꯥꯎꯕ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯁꯨ ꯌꯥꯎꯅ ꯐꯨꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯥꯅꯤꯜ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯚꯞ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯀꯩꯅꯣ ꯄꯥꯝꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯆꯦꯅꯤꯁꯦ ꯁꯤꯕ ꯇꯥꯔꯦ꯫ ꯁꯤꯅꯤꯁꯤꯁꯨ ꯃꯈꯣꯏꯗ ꯁꯤꯔꯒ ꯐꯔꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯐꯨꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯖꯒ ꯑꯌꯦꯡꯕꯤꯒꯗꯤ ꯀꯞꯂꯗꯨꯅ ꯃꯄꯥꯗ ꯂꯥꯟꯖꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯝꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯥꯅꯤꯜꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯄꯥ ꯂꯩꯔꯝꯗꯦ꯫ ꯕꯥꯕꯥ, ꯇꯣꯛꯂꯨ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯈꯨꯠ ꯐꯔꯝꯃꯤ꯫ ꯅꯪꯁꯨ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯣ? ꯀꯩꯅꯣ ꯉꯁꯤ ꯄꯥꯕꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯏꯄꯥꯒꯤ ꯊꯣꯏꯕ, ꯏꯄꯥꯅ ꯇꯧꯔꯤꯕꯁꯤ ꯏꯁꯥ ꯐꯥꯎ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯅꯦ꯫ ꯑꯩꯅ ꯌꯨ ꯉꯥꯎꯕ ꯑꯣꯏꯔꯨꯕꯅ ꯅꯃꯥꯗꯨꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯂꯩꯕꯥꯛꯇ ꯐꯝꯊꯔꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯆꯥꯁꯤꯡꯗꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗꯦ ꯊꯥꯅꯤꯜ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯒ, ꯕꯥꯕꯥ, ꯏꯆꯦ, ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯊꯥꯖꯅ, ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯦ ꯍꯣꯏꯗꯤ ꯀꯅꯥ ꯌꯦꯡꯂꯒ ꯌꯦꯡꯂꯣ ꯍꯥꯏꯕꯅꯣ? ꯅꯪ ꯑꯗꯨꯝꯅ ꯇꯧꯅꯨ꯫ ꯑꯌꯦꯡꯕꯤꯅ, ꯑꯇꯣꯝꯕ, ꯅꯪ ꯅꯆꯦ ꯑꯅꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯪꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯁꯨ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯦ ꯑꯩꯈꯣꯏꯅꯤꯁꯨ ꯇꯨꯔꯦꯜꯗ ꯆꯣꯡꯊꯗꯨꯅ ꯁꯤꯈ꯭ꯔꯅꯤ꯫ ꯊꯥꯅꯤꯜ ꯃꯆꯦ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯆꯦꯅꯗꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯝꯕꯗꯨ ꯐꯨꯛ ꯂꯥꯡꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯏꯆꯥꯁꯥ, ꯉꯁꯤꯗꯤ ꯅꯄꯥ ꯅꯣꯏꯗ ꯋꯥ ꯍꯥꯏꯒꯦ꯫ ꯍꯦꯛ ꯊꯪꯅꯕ ꯈꯨꯜꯗ ꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏ ꯀꯧꯕ ꯑꯃ ꯂꯩꯕꯅꯤ꯫ ꯅꯈꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯉꯁꯤꯗꯒꯤ ꯂꯩꯔꯨꯔꯣ꯫ ꯊꯥꯖꯅ, ꯀꯩꯅꯣ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ? ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯏꯄꯥ ꯅꯈꯣꯏꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯅꯝꯂꯒ ꯏꯄꯥꯁꯨ ꯉꯁꯤꯗꯒꯤ ꯈꯣꯡꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯍꯤꯡꯈ꯭ꯔꯒꯦ꯫ ꯆꯠꯂꯣ, ꯅꯄꯣꯠꯅꯁꯦ ꯌꯣꯝꯁꯤꯟꯅꯔꯨꯔꯣ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄꯗꯤ ꯄꯥꯝꯗꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯈꯪꯂꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡꯗꯨ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯊꯥꯖꯅ, ꯑꯇꯣꯝꯕ, ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯐꯤꯔꯣꯜ ꯌꯣꯝꯕ ꯌꯥꯕ ꯈꯔ ꯌꯣꯝꯁꯤꯜꯂꯨꯔꯁꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯁꯦꯠꯅ ꯆꯥꯅꯕ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯝꯕꯅ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯝꯕꯅ ꯃꯆꯥ ꯑꯍꯨꯝꯃꯛ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ, ꯀꯩꯅꯣ ꯏꯇꯥꯎ, ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯏꯇꯥꯎ, ꯉꯁꯤꯗꯒꯤ ꯏꯇꯥꯎꯅ ꯏꯆꯥꯁꯤꯡꯁꯦ ꯏꯇꯥꯎꯒꯤ ꯏꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯂꯣ꯫ ꯃꯁꯤꯃꯇꯪꯗꯤ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯅꯇꯥꯎꯅ ꯍꯥꯏꯖꯔꯤ꯫ ꯏꯇꯥꯎꯒꯤ ꯏꯆꯥꯁꯤꯡꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ? ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯥꯏꯌꯨꯗꯅ꯫ ꯊꯣꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯈꯤꯕꯗꯨ ꯏꯀꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯁꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ ꯏꯇꯥꯎꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯂꯒꯦ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯑꯉꯥꯡꯁꯤꯡꯁꯦ ꯏꯇꯥꯎꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯝꯂꯕꯅꯤ꯫ ꯏꯇꯥꯎꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯣꯝꯕꯗꯨ ꯂꯪꯐꯩꯗ ꯎ ꯌꯥꯟꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯏꯆꯥ ꯐꯥꯎ ꯂꯛꯅꯕ ꯉꯝꯗ꯭ꯔ ꯃꯇꯝꯁꯤꯗ ꯃꯤꯒꯤ ꯃꯆꯥ ꯑꯃ ꯌꯣꯛꯁꯤꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯥꯔꯒ
ꯃꯁꯥ ꯄꯣꯛꯅꯤꯗ ꯈꯪꯕ ꯃꯁꯥ ꯁꯦꯝꯅꯤꯗ ꯈꯪꯗꯕꯁꯤꯕꯣ ꯃꯤꯗ ꯅꯞꯁꯤꯜꯂꯒ ꯑꯉꯥꯎ ꯄꯩꯁꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯅꯤ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯂꯨꯈꯣꯏꯁꯨ ꯐꯅ ꯀꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯍꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯉꯥꯡꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯥꯖ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯁꯨ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯌꯦꯡꯕꯤꯅ ꯏꯆꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤꯕ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯈꯛꯇ ꯀꯔꯝꯅ ꯂꯩꯔꯨꯅꯤ ꯊꯥꯅꯤꯜꯅ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯨꯄꯥ ꯂꯩꯔꯤꯁꯤꯗꯤ ꯊꯥꯖ ꯃꯅꯥꯎꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯁꯦꯜ ꯇꯥꯟꯕꯁꯨ ꯉꯝꯗ꯭ꯔꯤ ꯄꯥꯕꯁꯨ ꯆꯦꯡꯆꯥꯛ ꯑꯃꯗ ꯊꯅꯝꯂꯒ ꯆꯠꯈꯤꯕꯁꯨ ꯅꯠꯇꯅ ꯀꯔꯤ ꯆꯥꯔꯒ ꯂꯦꯜꯂꯨꯅꯤ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯆꯦꯡꯆꯥꯛ ꯋꯥꯅꯕ ꯍꯣꯠꯅꯁꯤ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯄꯥꯕꯒꯤ ꯃꯔꯨꯞ ꯑꯁꯤꯕꯨꯗꯤ ꯐꯩ ꯍꯥꯏꯕꯨ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯇꯜꯂꯦ ꯀꯤꯁꯨ ꯌꯥꯝ ꯀꯤꯌꯦ ꯆꯦꯕ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯒ ꯊꯥꯅꯤꯜꯒꯅ ꯃꯆꯦꯗ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯂꯝꯃꯤ ꯊꯥꯖꯁꯨ ꯃꯅꯥꯎ ꯑꯅꯤꯅ ꯍꯥꯏꯃꯟꯕꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ ꯊꯥꯖꯅ ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯃꯇꯥꯎꯁꯤꯗ ꯍꯥꯏꯔꯝꯈꯤꯁꯤ ꯊꯥꯅꯤꯜꯅ ꯏꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯥꯏꯗ ꯆꯠꯈꯤ ꯌꯥꯔꯣꯏ ꯑꯌꯤꯡꯕꯤꯅ ꯏꯆꯦ ꯑꯇꯣꯝꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏꯗ ꯍꯥꯏꯔꯝꯗꯕꯤ ꯑꯗꯨꯝ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯅ ꯃꯆꯦꯗ ꯂꯨꯈꯣꯏ ꯍꯣꯏꯗ ꯇꯥꯛꯂꯝꯗꯕꯤ ꯆꯠꯂꯁꯤ ꯍꯥꯏꯅ ꯋꯥ ꯃꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯨꯈꯣꯏ ꯍꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯂꯣꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯃꯃꯥ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯉꯥꯡꯁꯤꯡꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯃꯅꯤꯡꯂꯣꯝꯗꯒ ꯆꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯕꯅꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯏꯇꯥꯎ ꯑꯗꯨꯅ ꯃꯆꯥꯁꯤꯡꯗꯣ ꯏꯐꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯤꯔꯨꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯅꯥꯅ ꯈꯪꯕ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯩꯔꯝꯕ꯭ꯔꯁꯨ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤꯔꯥ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯣꯡꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯡꯒꯣꯜꯗ ꯑꯉꯥꯡ ꯑꯍꯨꯝꯗꯨꯅ ꯐꯝꯂꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯂꯨꯈꯣꯏꯅ ꯏꯆꯥꯁꯥ ꯅꯈꯣꯏꯕꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯕꯁꯨ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯃꯥꯒꯩꯒꯗꯤ ꯀꯌꯥꯗꯤ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦ ꯊꯥꯖꯅ ꯄꯥꯕꯒ ꯏꯃꯥꯒꯗ ꯍꯥꯏꯔꯗꯤ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯗꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ ꯅꯈꯣꯏꯕꯨ ꯑꯩꯒꯤꯗ ꯂꯩꯕ ꯍꯩꯅꯗꯕ꯭ꯔꯅꯦ ꯊꯥꯖꯅ ꯍꯩꯕꯕꯨꯗꯤ ꯍꯩꯅꯩꯌꯦ ꯑꯗ ꯌꯨꯝ ꯊꯥꯗꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄꯥꯕ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯔꯣ ꯑꯗꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒ ꯄꯥꯕꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯍꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯌꯨꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯦꯡꯁꯨ ꯂꯩꯇꯕꯗꯨꯗ ꯑꯌꯨꯛꯇꯨꯗꯤ ꯏꯁꯤꯡ ꯊꯛꯂꯒ ꯈꯥꯡꯂꯁꯤ ꯑꯗꯨꯒ ꯅꯨꯡꯊꯤꯜꯗ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯜꯂꯨꯔꯁꯤ ꯍꯥꯏꯅ ꯑꯌꯨꯛꯇꯨ ꯏꯁꯤꯡ ꯊꯛꯂꯒ ꯂꯦꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯐꯖꯇꯣꯟꯗꯨ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯆꯣꯡꯁꯤꯜꯂꯒ ꯃꯁꯝ ꯐꯣꯏꯒꯤ ꯇꯧꯔꯝꯃꯤ ꯑꯃꯨꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯔꯝꯃꯤ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯇꯧꯉꯝꯃꯤꯁꯤꯒꯤ ꯃꯁꯝꯁꯦ ꯐꯣꯏꯒꯦ ꯇꯧꯕꯅꯤ ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯤ ꯃꯥꯅ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯁꯤꯗ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯃꯤ ꯅꯠꯇꯦ ꯃꯥꯁꯦ ꯑꯩꯅ ꯅꯪ ꯄꯥꯝꯗ꯭ꯔꯦꯅ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯗꯨꯕꯣ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯤꯇ ꯈꯟꯕ ꯌꯥꯏꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯑꯃꯨꯕꯒꯤ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯁꯨ ꯃꯈꯣꯏꯅ ꯂꯥꯎꯅꯕꯗꯨ ꯇꯥꯕꯗ ꯀꯩꯗꯧꯅꯔꯦ ꯍꯥꯏꯅ ꯍꯪꯕ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯂꯥꯛꯄꯗꯨꯗ ꯑꯃꯨꯕꯒꯤ ꯅꯨꯄꯤꯗꯨ ꯀꯞꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯐꯖꯇꯣꯟꯕ ꯌꯨꯝꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯇꯝꯂꯝꯃꯤ ꯑꯃꯨꯕꯒꯤ ꯃꯌꯥꯝꯕꯅ ꯑꯃꯨꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯏꯪꯅ ꯑꯉꯥꯡꯁꯤꯡꯁꯤꯒ ꯂꯩꯒꯦ ꯍꯥꯏꯗꯗꯅ ꯃꯊꯧꯅ ꯃꯊꯧ ꯆꯥꯗꯦꯗꯀꯣ ꯐꯔꯦ ꯑꯗꯨꯕꯨ ꯄꯨꯔꯛꯂꯕꯅꯤꯅ ꯅꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯒꯤ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯗꯨ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯕꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯇꯩ ꯏꯕꯨꯡꯉꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯤꯇꯪ ꯄꯦꯟꯗꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯃꯨꯕ ꯑꯩꯗꯤ ꯅꯈꯣꯏ ꯏꯆꯦꯒꯤ ꯃꯑꯣꯡꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯅꯈꯣꯏꯁꯤ ꯍꯥꯏꯅꯨꯅꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯅꯪꯒꯤ ꯅꯁꯤ ꯑꯣꯏꯔꯕꯅꯤ ꯂꯥꯎ ꯏꯃꯨꯡ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯅ ꯐꯖꯇꯣꯟꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯝꯕꯗꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯒ ꯊꯕꯛꯇꯤ ꯁꯨꯗ ꯌꯨꯗ ꯊꯛꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯊꯨꯡꯉꯥꯏꯔꯦ ꯏꯇꯨꯁꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ
ꯏꯆꯥꯁꯤꯡꯁꯨ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯅꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯨ ꯊꯕꯛꯇꯤ ꯁꯨꯗ ꯌꯨ ꯊꯛꯂꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯇꯩꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯥꯎꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯊꯣꯏꯕꯅ ꯇꯥꯈꯨꯝꯃꯩ ꯅꯪꯅ ꯀꯔꯣꯝꯗꯒꯤ ꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯕꯨ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯁꯤꯕꯣ 이보 ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯏꯌꯥꯝꯕꯅꯤ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯌꯥꯎꯒꯦ ꯍꯥꯏꯃꯟꯕꯗꯨꯗ ꯄꯨꯗꯨꯅ ꯍꯦꯛ ꯂꯥꯛꯄꯅꯤ ꯑꯩꯁꯨ ꯀꯔꯤ ꯅꯨꯡꯒꯤꯅꯣꯗꯨ ꯌꯧꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯃꯥꯒꯤ ꯑꯃꯨꯛ ꯊꯕꯛ ꯁꯨꯅꯕ ꯇꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯖꯒ ꯃꯅꯥꯎ ꯑꯅꯤꯗꯨꯒ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯀꯟꯅ ꯈꯨꯜꯂꯝꯃꯤ ꯇꯣꯝꯕꯅ ꯍꯩ ꯀꯅꯥꯅꯣꯅꯦ ꯑꯗꯨꯗ ꯊꯔꯣꯏ ꯈꯨꯜꯂꯤꯅꯦ ꯇꯧꯔꯤꯕꯗꯣ ꯊꯥꯖꯅ ꯏꯄꯣ ꯑꯩꯈꯣꯏꯅꯤ ꯊꯣꯝꯕꯒꯤ ꯃꯆꯥꯁꯤꯡꯒ ꯀꯨꯏꯅ ꯂꯩꯅꯣ ꯂꯧꯈꯣꯡꯗꯣ ꯂꯨ ꯊꯨꯝꯂꯤꯕꯅꯤ ꯍꯣꯏ ꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯅꯥꯎ ꯑꯅꯤꯗ ꯑꯁꯣꯝ ꯅꯥꯀꯜꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯁꯦꯅ ꯍꯥꯏꯕꯗꯨꯗ ꯑꯇꯣꯞꯄ ꯂꯧꯕꯨꯛ ꯑꯃꯗ ꯑꯣꯏꯅ ꯊꯔꯣꯏꯗꯨ ꯈꯨꯜꯂꯝꯃꯤ ꯑꯌꯤꯡꯕꯤꯅ ꯑꯁꯤꯗꯤ ꯊꯔꯣꯏꯁꯨ ꯌꯥꯝ ꯇꯥꯗꯦ ꯏꯄꯨ ꯇꯣꯝꯕꯗꯣ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛ ꯊꯔꯣꯏ ꯈꯨꯟꯕꯗꯣ ꯀꯌꯥꯝ ꯀꯥꯏꯔꯗꯅ ꯑꯗꯨꯅꯤ ꯃꯥꯒꯤ ꯂꯨꯗꯣ ꯑꯩꯈꯣꯏꯅ ꯀꯥꯏꯗꯕꯁꯨ ꯅꯠꯇꯕ ꯊꯥꯖꯅ ꯑꯇꯣꯞꯄꯅ ꯈꯨꯟꯕꯗ ꯂꯨꯗꯒꯤ ꯉꯥ ꯀꯥꯏꯈꯤꯕ ꯌꯥꯎꯔꯝꯅꯤ ꯑꯗꯨꯒꯤ ꯄꯥꯈꯠꯇꯅ ꯍꯥꯏꯔ ꯑꯣꯏꯔꯝꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯇꯥꯔꯤꯁꯦ ꯈꯨꯜꯂꯒ ꯀꯩꯊꯦꯜ ꯃꯆꯥꯗ ꯌꯣꯜꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯔꯣꯏ ꯈꯔ ꯈꯨꯜꯂꯒ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯔꯣꯏ ꯈꯔ ꯈꯨꯟ ꯃꯤꯒꯤ ꯂꯨꯗꯒꯤ ꯉꯥ ꯈꯔ ꯀꯥꯏꯊꯧꯔꯒ ꯌꯥꯅꯕ ꯇꯧꯗꯨꯅ ꯂꯦꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯐꯖꯇꯣꯟꯗꯨ ꯑꯃꯨꯕꯒꯤ ꯃꯌꯨꯝꯗ ꯀꯔꯤꯁꯨ ꯁꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯔꯝꯆꯠ ꯑꯁꯤꯅꯅꯤ ꯃꯆꯥ ꯃꯋꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯤꯒꯤ ꯑꯇꯨꯝꯕꯤ ꯑꯣꯏꯅꯤ ꯂꯥꯛꯏꯁꯦ ꯃꯑꯣꯡ ꯑꯣꯏꯕꯒꯤ ꯂꯝꯁꯤꯠ ꯋꯥꯏꯁꯦꯡ ꯇꯧꯅꯤ ꯍꯥꯏꯁꯨ ꯈꯪꯗꯦ ꯃꯀꯦꯅ ꯁꯦꯝꯂꯒ ꯑꯗꯨꯝ ꯂꯩꯅꯦ ꯑꯁꯤ ꯈꯟꯅ ꯑꯃꯨꯕꯒꯤ ꯅꯨꯄꯤꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯁꯤꯠꯆꯤꯟ ꯁꯦꯡꯖꯤꯜꯂꯝꯃꯤ ꯀꯥꯟꯅꯗꯦ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯆꯨꯝꯗꯦ ꯏꯆꯦ ꯊꯥꯒꯠꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯨꯕꯅ ꯆꯨꯝꯅꯤ ꯑꯁꯤ ꯈꯟꯅ ꯑꯃꯨꯕꯒꯤ ꯅꯨꯄꯤꯗꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯕꯒ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯕꯅ ꯐꯖꯇꯣꯟ ꯅꯆꯦꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯥꯏꯗꯅ ꯍꯥꯏꯔꯝꯒꯦ ꯈꯪꯖꯗꯦ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯐꯔꯦ ꯃꯥꯕꯨ ꯆꯥꯛꯇꯤ ꯊꯣꯡꯂꯝꯅꯕ ꯖꯥꯠꯂꯅꯦ ꯊꯣꯡꯂꯝꯃꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯆꯪꯁꯤꯜꯂꯒ ꯀꯣꯛ ꯊꯣꯡꯂꯨꯔꯗꯅ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯐꯖꯇꯣꯟꯗꯨ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯕꯗꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯡꯕꯗꯨ ꯌꯨ ꯊꯛꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯃꯤ ꯈꯣꯃꯩꯅ ꯇꯥꯊꯣꯝꯕ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯑꯁꯤꯗ ꯁꯨꯝ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯈꯣꯃꯩ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤ ꯋꯥꯈꯜꯁꯤ ꯄꯣꯊꯥꯋꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯃꯌꯥꯝꯅ ꯈꯥꯝꯂꯤꯕꯗꯨ ꯇꯥꯗꯕꯤ ꯆꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯆꯤꯡꯃꯥꯏꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯅ ꯇꯥꯈꯣꯃꯩ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯁꯦ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯒ ꯍꯌꯦꯡ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗꯗꯤ ꯇꯥꯔꯣꯏꯀꯣ ꯏꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ ꯃꯍꯥꯛꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯒ ꯃꯥꯒꯤꯅ ꯍꯥꯏꯅ ꯈꯣꯡꯒꯨꯜ ꯂꯤꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯇꯧꯗꯨꯅ ꯊꯧꯗꯣ ꯑꯗꯨꯗꯨꯝ ꯇꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯥꯖ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯒ ꯂꯧꯈꯣꯡꯗ ꯊꯨꯝꯕ ꯂꯨ ꯑꯃ ꯆꯤꯡꯈꯠꯂꯒ ꯌꯦꯡꯂꯝꯃꯤ ꯊꯥꯅꯤꯜꯅ ꯏꯆꯦ ꯁꯤꯗꯤ ꯉꯥ ꯐꯖꯅ ꯆꯪꯉꯤꯅꯤ ꯑꯌꯤꯡꯕꯤꯅ ꯀꯔꯥꯏ ꯌꯦꯡꯒꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯗꯨ ꯃꯄꯥꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯂꯨꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯌꯤꯡꯕꯤꯅ ꯑꯌꯥ ꯑꯁꯤꯗꯤ ꯐꯅ ꯌꯥꯝꯃꯤꯅꯦ ꯏꯆꯦ ꯅꯪꯁꯨ ꯌꯦꯡꯉꯨ ꯂꯥꯎ ꯅꯥꯎ ꯑꯇꯣꯝꯕ ꯑꯩꯈꯣꯏꯅ ꯊꯔꯣꯏ ꯈꯨꯜꯂꯤꯅꯤ ꯍꯥꯏꯅ ꯈꯨꯜꯂꯒ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯂꯨꯗꯒꯤ ꯉꯥ ꯀꯥꯏꯕꯁꯦ ꯃꯄꯨꯅ ꯊꯦꯡꯅꯔꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯈꯣꯟꯊꯤ ꯆꯥꯕ ꯁꯣꯏꯔꯣꯏꯀꯣ ꯏꯆꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯃꯄꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯀꯥꯏꯍꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯂꯨꯗꯨ ꯀꯥꯏꯒꯦ ꯇꯧꯔꯤꯉꯩꯗ ꯃꯄꯨ ꯂꯥꯛꯂꯝꯃꯤ ꯀꯩꯅꯣ ꯅꯣꯏꯅꯨꯗ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯧꯄꯨꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯨꯗꯨ ꯊꯥꯗꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯂꯨꯒ ꯀꯥꯏꯔꯤ ꯃꯥꯜꯂꯦꯅꯦ ꯂꯩꯔꯝꯃꯨꯕ ꯈꯪꯅꯤꯗꯣꯏ ꯅꯄꯥ ꯊꯥꯡꯗꯕ ꯁꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯏꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯃꯄꯥꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯅꯤ ꯈꯟꯅ ꯃꯤꯅꯨꯡꯁꯤ ꯎꯠꯇꯅ ꯂꯧꯁꯤꯗ ꯊꯔꯣꯏ ꯈꯨꯜꯍꯜꯂꯦ ꯑꯗꯨꯒ ꯂꯨꯒ ꯀꯥꯏꯔꯗꯅ ꯃꯇꯨꯡꯗ ꯂꯧꯗ ꯀꯨꯝꯂꯧ ꯅꯣꯏ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯊꯪꯗ ꯀꯨꯝꯂꯧ ꯍꯥꯏꯔꯤꯁꯤꯅꯤ ꯂꯧꯄꯨꯗꯨꯅ ꯇꯥꯊꯤ ꯆꯩꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯧ ꯑꯗꯨꯗꯒꯤ ꯀꯥꯔꯛꯂꯒ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯊꯣꯝꯕꯗꯨ ꯉꯥꯎꯔꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯎꯒꯤ ꯃꯔꯥ ꯑꯃꯗ ꯀꯣꯠꯂꯒ ꯇꯨꯁꯤꯜꯂꯝꯃꯤ ꯍꯦ ꯀꯅꯥꯅꯣ
ꯅꯣꯏꯒꯤ ꯂꯝꯕꯤꯗ ꯊꯠꯂꯤꯁꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕ ꯎꯒꯤ ꯃꯔꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ꯫ ꯄꯨꯟꯁꯤꯁꯦ ꯎꯒꯤ ꯎꯔꯥꯗ ꯐꯥꯎꯕ ꯎꯁꯤꯠꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛ ꯃꯥꯏꯀꯩ ꯈꯪꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯃꯩ ꯍꯣꯏꯗꯤ ꯊꯣꯝꯕꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯅ "ꯇꯥꯈꯣꯏꯃꯩ, ꯑꯩꯈꯣꯏꯕꯨ ꯇꯥ ꯊꯣꯝꯕꯗꯣ ꯑꯃꯨꯛꯇ ꯊꯤꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯐꯠꯇ ꯅꯨꯡꯗꯒ ꯑꯃꯨꯛ ꯊꯣꯛꯂꯗꯤ ꯅꯥꯇꯩ ꯃꯩ ꯆꯥꯔꯣꯏꯗ." "ꯊꯣꯏꯕ, ꯑꯩꯁꯨꯅꯤꯅꯦ ꯈꯜꯂꯤꯁꯦ, ꯀꯟꯅꯗꯦ, ꯑꯩꯈꯣꯏ ꯑꯃꯅꯤ ꯆꯥꯏꯊꯣꯛꯅꯔꯒ ꯊꯤꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯆꯥꯏꯊꯣꯛꯅꯔꯒ ꯊꯣꯝꯕꯗꯨ ꯆꯤꯡ ꯑꯗꯨꯗ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯒꯤ ꯆꯤꯡꯃꯥꯏꯗꯨꯁꯨ ꯌꯥꯎꯅ ꯊꯤꯔꯕ ꯇꯨꯡꯗ ꯊꯣꯝꯕꯗꯨ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯕꯅ "ꯇꯥꯈꯣꯃꯩ, ꯇꯥꯈꯣꯃꯩ, ꯇꯥ ꯊꯣꯝꯕꯁꯤ ꯑꯁꯤꯗ ꯇꯥꯔꯒ ꯂꯩꯔꯦ." ꯊꯣꯏꯕꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯈꯣꯃꯩꯍꯣꯏ ꯃꯌꯥꯝꯗꯨꯁꯨ ꯊꯣꯏꯕꯅ ꯀꯧꯔꯛꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄꯨꯂꯞ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯣꯝꯕꯕꯨ ꯂꯥꯏꯀꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯕꯒꯤ ꯅꯨꯄꯤꯗꯨ ꯃꯁꯤ ꯊꯒꯣꯏꯒꯤꯗ ꯆꯠꯂꯨꯕ ꯍꯜꯂꯛꯄꯗꯒꯤ ꯐꯖꯇꯣꯟꯗꯨ ꯏꯇꯞ ꯇꯞꯅ ꯂꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯇꯥ ꯑꯃꯨꯕꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯟꯅꯗꯧꯅ ꯇꯧꯗ꯭ꯔꯤꯁꯤꯅ? ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯒ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯁꯤꯕꯨ ꯂꯩꯋꯥ ꯇꯤꯟꯋꯥꯒ ꯇꯣꯡꯒꯦ ꯈꯜꯂꯤꯖꯥꯠꯂꯣ? ꯑꯁꯤ ꯈꯟꯗꯨꯅ ꯐꯖꯇꯣꯟꯗꯨ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯎꯠꯂꯛꯄꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯒꯤ ꯅꯨꯄꯤꯗꯤ ꯃꯁꯦꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯇꯣꯟ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯏꯪꯅ ꯇꯞꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯑꯍꯥꯟꯕꯗꯗꯤ ꯊꯣꯏꯅꯕꯨ ꯈꯜꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯃꯨꯕꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯕ ꯁꯨꯝ ꯄꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯄꯨꯔꯣꯏꯕ ꯏꯆꯥ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯁꯤꯗ ꯂꯩꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯤꯕꯅꯣ? ꯑꯁꯤ ꯈꯟꯅ ꯐꯖꯇꯣꯟ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯈꯣꯝꯖꯤꯜꯂꯒ ꯑꯃꯨꯕꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯆꯦ." "ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" "ꯏꯆꯦ, ꯑꯩ ꯏꯆꯦꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ." "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯪꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯀꯥꯏꯗ ꯆꯠꯂꯒ ꯂꯩꯔꯨꯗꯣꯏꯕ?" "ꯏꯆꯦ, ꯅꯅꯥꯎ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯄꯨꯔꯣꯏꯕ ꯏꯆꯥꯒꯒꯤ ꯃꯅꯥꯛꯇ ꯍꯟꯗꯨꯅ ꯂꯩꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯑꯃꯨꯕꯒꯤ ꯅꯨꯄꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥ ꯑꯍꯨꯝꯅ ꯃꯄꯥꯕꯨꯡꯕꯨ ꯃꯪꯒꯣꯜꯗ ꯐꯝꯁꯦꯟ ꯐꯝꯉꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯐꯖꯇꯣꯟꯅ "ꯑꯩ ꯑꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ? ꯏꯄꯨꯔꯣꯏꯕ ꯏꯆꯥꯁꯤꯡꯁꯦ ꯀꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯕ ꯑꯩꯅ ꯑꯔꯛ ꯑꯔꯥꯛꯇ ꯇꯥꯎꯔꯨꯕꯗꯒꯤ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ." ꯑꯁꯤ ꯈꯟꯅ ꯐꯖꯇꯣꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯦꯟꯗꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ "ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯂꯦꯜꯂꯤꯕ ꯐꯤꯕꯝꯁꯦ ꯅꯍꯥꯛ ꯎꯕꯗ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ?" ꯊꯥꯖꯅ "ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯗ ꯍꯥꯏꯔꯤꯕꯗꯨꯕꯣ?" ꯑꯌꯤꯡꯕꯤꯅ "ꯏꯆꯦ, ꯑꯇꯣꯝꯕꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ. ꯃꯥꯗꯤ ꯃꯆꯥ ꯅꯤꯡꯁꯤꯡꯕ ꯈꯪꯗꯕ ꯁꯥꯅꯤ. ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯅꯕꯒꯤ ꯍꯛ ꯂꯩꯇꯦ." "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯍꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯈꯪꯍꯧꯗꯅ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯆꯦꯟ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨꯗ ꯄꯦꯟꯗꯅ ꯃꯆꯦꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯅꯥꯎ, ꯏꯆꯦꯅ ꯅꯪꯕꯨ ꯐꯨꯏ ꯍꯥꯏꯗꯨꯅ ꯏꯆꯦꯕꯨ ꯁꯥꯎꯔꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥꯅꯤ." ꯑꯌꯤꯡꯕꯤ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯦꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯈꯤꯔꯝꯃꯤ꯫ "ꯅꯥꯎ, ꯏꯆꯦꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ." "ꯏꯆꯦ, ꯑꯩ ꯏꯆꯦ ꯑꯩꯁꯦ ꯊꯦꯝꯃꯨꯒꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯁꯨ ꯃꯆꯦ ꯌꯥꯏꯃꯕꯨ ꯊꯦꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯆꯥꯅꯤꯅ ꯃꯥꯕꯨ ꯁꯥꯎꯕꯗꯨ ꯎꯕꯗ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯅ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯀꯥꯏꯗꯅꯣ ꯏꯃꯥꯅ ꯆꯠꯀꯦ ꯇꯧꯔꯤꯕꯣ? ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ?" ꯐꯖꯇꯣꯟ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯃꯣꯏ ꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯏꯆꯥꯁꯤꯡꯁꯨ ꯑꯋꯥ ꯆꯩꯊꯦꯡ ꯊꯦꯡꯅꯍꯜꯂꯤ. ꯑꯗꯨꯅ ꯏꯃꯥ, ꯅꯈꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯦ." "ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯅꯣ. ꯑꯉꯥꯡꯁꯤꯡꯅ ꯋꯥꯔꯧꯗꯨꯅ ꯑꯗꯨꯛ ꯍꯥꯏꯖꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯇꯕꯗ ꯃꯈꯣꯏꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯏꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕꯅꯤ. ꯏꯃꯥ, ꯅꯪ ꯆꯠꯈꯤꯅꯣ." ꯊꯣꯝꯕꯅ "ꯃꯃꯥ, ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯦ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯪ ꯑꯩ ꯋꯥꯈꯜ ꯇꯥꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯑꯋꯥꯕ ꯈꯪꯍꯟꯗ ꯏꯪꯅ ꯂꯩꯅꯕ ꯍꯣꯠꯅꯔꯁꯤ." ꯐꯖꯇꯣꯟ
ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯌꯥꯝ ꯊꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯈꯨꯌꯥꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯃꯥ, ꯌꯥꯔꯦꯁꯦ, ꯁꯣꯏꯈꯤꯕꯅ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪ ꯈꯛꯀꯤ ꯅꯔꯥꯜꯁꯨ ꯅꯠꯇꯦ, ꯑꯩꯅꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯈꯟꯗꯅ ꯌꯨꯗ ꯉꯥꯎꯔꯨꯕꯅ ꯐꯤꯕꯝ ꯑꯁꯤ ꯌꯧꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯅꯥꯏ ꯅꯨꯄꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯗꯨꯅ ꯌꯨꯝꯒꯤ ꯋꯥꯈꯜ ꯈꯟꯗꯕꯗꯣ ꯊꯥꯗꯣꯛꯆꯔꯒꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯥꯁꯤꯡꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯊꯧꯅꯤꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯏꯪꯅ ꯂꯩꯅꯕ ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯣꯠꯅꯖꯔꯒꯦ꯫ ꯊꯥꯖ ꯃꯃꯥ ꯃꯄꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯃꯄꯤ ꯔꯥꯆꯦꯅ ꯀꯞꯅꯣꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯝꯕꯒ ꯐꯖꯇꯣꯟꯒꯗꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯂꯩꯈꯤꯔꯝꯃꯤ꯫